अहानबदा हौज फाउगी मरोइबा पाउ पिजरे मियाम की अपाम्बगी मतुंग इना मियाम की लेंगाक अथुबदा सेमो मितोफना लेंगाक हनबगी महुत्ता अनौब मिखल पांगथुक्तुना लेंगाक सेमसे हाइना एमपी अंगोमचा बिमोलना हाइख्रे मोरांगखोमदगिना ककवा फाउगी मनुंगदा लैबा फुटपाथ सिंगदा आइन कायना लम खोपसिलंबा सिंग तकथोख्रे अमदी नोंग कन चुबदगी खौपुम दाम पाथरे खौपुम तंपाक्ता इसिंग इसाउगी अवाबा मायoknare युम कया थुमजिनख्रे चिंगनिंखाइरे खुरुमजरे ISTV पाउ मिरेंग ताबिरी पुपनमकपो तरामनोक चुरे हौजु फाउगी मरुइबा पाउसिंग मियाम द पिजरी मियाम गी अपाम्बगी मतुंग इना मियाम गी लेंगाक अथुबदा सेमो मितोफना लेंगाक हनबगी महुत्ता अनौब मिखल पांगथोक्तुना लेंगाक सेमसे हाइना MP अंगोमचा बिमोलना हाइख्रे ngasi mahaki yumda pangthokpa paugi mifamda MP बिमोलना जुलाई 19 दगी हौगदोरिबा पार्लियामेंट की मुनसुन मिफमदा पुखटकदबा वाफम सिंग पाउमी सिंगदा फोंगदोखिबदा वाफम असि फोंगदोखिबनी पाउगी मिफम अदुदा महाकना यंगसिनबा चलुबदा IDP सिंगना रिलीफ कैंप सिंगदा खुदोंग चादबा फिबमदा पुंसी लेनबा मही मसिंग तंबदा अवाबा मायोकनबा अमदी जल जीवन मिशन की मखादा थगननबा अफबा इसिंग फंगहनख्रे हाइबा मफम सिंगदा चेदा खक्ता ओइना लेरंबा थेंगनरखिबदा थबक ओइना पांगथोकननबा खंगहनख्रे हाइखी जुलाई 19 दगी हौगदोरिबा पार्लियामेंट की मिफमदा महाकना मोरे अमदी चुरचानपुर दगी लांजेलखिबा IDP सिंग मसागी मयुमदा हंजिलहनबा रिलीफ कैंप सिंगदा फिबम सोकना IDP सिंगना लैरिबगी फिबम फगतहनबा नेशनल हाईवे सिंगदा अयदापन याउदना चथोक चसिन याहननबा अमसुंग लॉ मेकिंग अमदी लेजिस्लेटिव ओवरसाइट फंक्शन की मतंगदा मपुंग फाना थबक तौननबा पुखत्तुना तक्सिनगनी हाइके प्रेसिडेंट रूल लेना मणिपुर थोकलिबा इरांग असिदा IDP सिंगदा अचुंबा वायल पीबा हाइबसे लेंगा की थाकता पॉलिसीना गाइड तौगदबने डिस्ट्रिक्ट डेवलपमेंट एंड मॉनिटरिंग कमिटी की चेयरमैन ओइना यंगसिलुबदा थेंगनरकपा सिंग मेडियानासु हेना कुफना थिजिंदुना अचुंबा माइकेदा पुरकननबा होनमिनसे हाइखी IDP की मयुमदा हंजनबा कोपगी वन की इशू नेन खंजे हैना गवर्नमेंट तौइबा पॉलिसी सी मतंगदा नॉर्मलाइज ऑक्सनना बफर जोन हारगा मणिपुर थुगाइनबगी मानमदा करिबता तौदबिदा फ्री मूवमेंट जहांदेबसे इट्स अ कॉन्स्टिट्यूशनल इशू नी communal basis sumaina mi chatpa thingba khopa cha in itself article 15 the year ju negate tawrine duga free movement article 19 ju tawrine which is linked to article 21 manipur bu thugai ba communal line thugai na machin su leite so hai ba fazona duga practically thammi bo lai sa this is the third issue. Fourth, there are a lot of governance issues. I request to media people please keep monitoring any development parliament the kari hangi edu follow up kari to we ai koi sona kan dai du isina khoi me am pull up tawraga asoi be me am se chum thokna ba tawsi alien rule the mapan gi president rule ai se alien rule adu makta khoi da dia mu bureaucrat ne ran to ba matam sida ba ba isa gi limit to meet khangda ba bureaucrat manipur cadre gi officer na ta ba manipur gi miyam ga pura thadanar ga president rule to na ta even president rule gi matam da lai ga ba bureaucrat rule administrator key position things ya I khoi ge samna da ba mi tongok don to rai cha it's very unfortunate na wai gi mi gi mapan gi lam na ran to ram bai type to tau le local accountability local gi people yaw da so karigumba public ki mandate se sumaina noi da pi gi se nga pangam da sumani alien rule na president rule sum tau dok charuk popular government na fai noi na semangam draga di dissolve let's have a fresh mandate ngamaga di khoi sai ni BJP president rule dai di hujiki lai riba mandate phangi ba akoi gi local MLA moi ni fu ga mung lai riba ruling kangbu se moi form tau sini sarkar ngamoi do ga sumane extend tau le ga dena makhoi do miyam na hangma mam chu eba kaido bogi mitop na rule tau bai type te alien rule tau gi type te president na koi gi will yaw dib da rule sum tau hon lai do na continue tau do ne noi saka sem ai koi ai congress oi na hai noi gi saka sem do noi gi mandate pai ni na ngamdra ga dis gi sum extend tau ka do er ga di I could the fresh mandate am low high never. Paugi Mipamadu Sarugya Kiba Kundrakwam Assembly Constituency MLA TS Dokesona Su Manipur ge Kadar Nataba Anoba Chief Secretary Ama Hablapagi Matangda Wafam Kaya Fongdorakli. Aku section lagi matam yore sidi si sila agadi moyuna tongmamung tawraga Manipur kamai to na destroy tawda haba laba mal have de haida mong amaru si stage oragati DGP phangi state kadar natabi Chief Secretary bangi state secretary natabi ama phangi natabi ado tari Manipur maramda si aina khangbaga ini exercise amana khangbaga karana khena duri gaba honorable MLA yangkai gan mapanjau ki hingi dana hingi ba khoi tolo piri MLA phan piri ba ado itar di kamaina lo sanjige haidana
MLA हम पूछे ऑनरेबल प्राइम मिनिस्टर नत्रगा होम मिनिस्टर ना कौबुदा करी काय के और नत्रगा कोई मग यादव जो माय की पार्टी ले बीजेपी की होल ऑनरेबल MLA सिंह बीजेपी दो सपोर्ट और ऑनरेबल मेंबर सिंह को कौबीरगा सिसो जे करम मोंगना तो से करम सिसो तावर हानी हानी यानी यारो है फाजना फेबेन न तो बिदो करी काय खोय याव यादे खलगसु अमतंग तो बियो सिसु सुंताउ तो दे बि थबक से अदुना तापदि सेसो गरोगर सेसो मयान तौरगा मलाबा मयाम से लोइदो अदु इतर सेसो तो ना टोटली ओरिजिनल तो बिरो MLA लोइ कथक बिरो यारे बदुदि तसिंबदि इशू से नाथाइन पुदोरा हाइबदि सिंगना दबंग मक्त्रे सिंगना ऐसा पाखा चरे जुलाई थादगी होंगजलंगने हाइबदगी प्रेस यरोपदगी मोय अथॉरिटी सचरुदेबा चाप गांदा जुलाई थादे ngमोर हाराब जानेबा अदु इदि करिगि दमता सानारि न हाइबदि दमता अदु दि सिरु सिननि संगने हाइदना कोइ जे मफम नंगसि चंगनाने न चंगलेरेबा IDP जे वाना खांगमा लैबा ngमक्त्रबनि न चंगरि मागि एजुकेशन दो अदु गक्तनि मदुर तो गन फाजना अंडरस्टैंडिंग वरि ताइ सानेबरग ताइ सुले चंगनाने आदा चंगने हाबदो हाइने बिरागा अथॉरिटी ला कौबिरगा मदुर मदे असोपन नहन बिगनु हाइदना सिगि थ्रू दाइना अपील तोजबा अदु कके वनि थैंक यू Deputy Commissioner Imphal West की मनुंग चनलाइबा मफम सिंगदा लाइरिबा मरुएबा फुटपाथ सिंगदा आइन काइन साजिलंबा पैसिलंबा वर्कशॉप अमदी दुकान चिंगबा JCB सिजनदुना लौथोकपा मखा सथरकपा ओइनांगा सिसु मोइरांगखोमदगी ककवा फावदा लाइबा सिंगदा Imphal West District Administration of Revenue Department अमसुंग Security Force का खुसमनदुना फुटपाथा नियम कायना साजिलंबा सिंग अमदी युम साबगी पैसिंदुना थमलंबा नुंगलेंगोय चेक उवाना चिंगबा कया JCB सिजनदुना तकथोखरे District Administration की मियोय सिंग Revenue Department की मियोय सिंग यावना मसिंग यामलबा Manipur Police अमसुंग CRPF के पर्सनल सिंग ना ngak सेंदुना eviction अदु चथखे eviction अदु कमरी लेनेना District Administration Imphal West की ADM जादुमनीना eviction असी तौद्रिंगैदा ममांगदा फुटपाथा नियम कायना साजिलिबा सिंग मपू मसा मसाना लौथोकनब नोटिस कयारक पीख्रे अदुबु मदुगी मतुंगदा ओना तैनबदा नोंगमनोंगगे फुटपाथ साजिनबा होटल फमजिनबा दुकान फमजिनबा अमसुंग पोचै कया पैसिनबा नोंगमनोंगगे हेनगलकपदगी इविक्शन असि मियामगी याइफननब खलगा थबक असि पाइखटपने महागना मखाताना मियामना सथोक चसिन तौरिबा फुटपाथ सिंगदा नियम कायना तौरिबा सिंग असि आइना यादबत नतना मसिना मियामदा खुदोंग चादब कया थोखले इविक्शन असि तौरबा मतुंगदा मियामना फुटपाथ अमुक हन्ना आइन कायना करिगुंबा थबक अमता तौबिगनो इम्फाल वेस्ट डिस्ट्रिक्ट के मनुंगदा लैरिबा मरुओइबा फुटपाथ सिंगदा नियम कायना साजिलिबा सिंग मसा मसाना लौथोकपिनबसु अपील तौखी मरी लेनबा दुकान से बिल्डिंग ओनर सिंगा सर्विस ड्राइव विदा तो पीबीनबा अपनी अल्ला मसी बना लौदरी बसी रोड मेडियन दगी बने येंगा चेक तौरगा इंजिन क्या मसु को चेंगना आइबा ओनर सिंग मरी लेनबा सिंग दुदा कोई इस तलान से क्या कोई जरमे पुनः मक्योइना मैं ने अंजर कांदा ड्राइव सिंग का सतरी तो बदला तरक्की के चटखिबा हिंग नोंग्याइदा कनबा मोंगदा नोंग चुबदगी नोने डिस्ट्रिक्ट की मनुंग चनबा खौपुम तंपाकता इसिंग इचाउगी अवाबा मायोकनरे नोंग कन्ना चुबदुना खौपुम दाम पाथोरक्तुना दाम अदुगी अकोइबदा लैबा युम कया अमदी हौजिक फाउगी ओइना लौफम हेक्टर कुंथ्रारोम इसिंग थुमजिनख्रे हाइरे इचावसिना खौपुम तंपाकी मियोय कयादा चाउना चैथेंग पीरे इलेक्ट्रिक पोल कया तुबदगी मई फंगरे हाइरे सासन खरा असियाना यावरे हौजिक फाउबगिदी मी असोक अपंदी यावरे अमरोमदा नोंकन चुबादुना मरम ओइरगा इम्फाल जिरीबाम लंबीगी नेशनल हाईवे 37 गी लुंगचुम अमदी रामकुंगी लोनबदा चिंगनिंग खाइबदगी लंबी फाउनद्रे हाइरे ABCI कंपनीना लंबी फाउननबा चिंगनिंग खाइबा मफम सिंग लौथोकपगी थबक चथरी हाइरे ताबदगी इसिंग इसे दाम खपुम दाम की इसिंग से ओवरफ्लो होइबा डेंजर पॉइंट दगी मीटर अमा हेंगले असे ओगी लेवल दा वांगना चखरे असे सही असुक जाम मनुंगदा नसीना इहेन हेले खोय नुंसा थीबा लेखरे दाम से अदो अचौ असांग सेंगना खरा येंगसेलगा खरा वाटर रिसोर्स डिपार्टमेंट दा खंगहनजरी मरमदी खबुम दाम से इसिंग से ओवरफ्लो ओइबगी मखा दसु लौ लोना थुमदिंग्रे अछिना अखोय डिपार्टमेंट मकाइदगी नुंसा थीबा पोखरे अचे डिपार्टमेंट दा मरी लाइनाबा ऑफिसर मयाम सिना वाटर रिसोर्स डिपार्टमेंट अछिना खरा येंगसिनबियो हाइना खबुम दाम दगी लोड मोहरी थाइखोय मैना पुखतजरी
Imphal East District ki manung chanba dolai thabi yengkhoman amadi ikau gi khunja singna makoina leriba relief camp thadokuna masa masa gi khulda changnana ba khonabada masing yamlaba security force na thingduna changhan khidre hiramasida paudamama ai sagi iram na manipur da isko tawro tawro sakpa maitai masa sing sibu maitai masa ri bro karino maitai masa se khwai ton ma jibo ile ram ba Mangda uriba khunjasing ase koi handaki wathok asina maram modana yum kai mai thadok pikraba khunjasing ngaktani maru aina damgi anapada leiba khun ahum dolai thabi yengkhomang amadi ikaugi khunjasing ase thoji thokliwa wathok asina maram modana yum kai kaya mai thadok pikhibadegi sajiwagi relief camp amadi sawambungda matam sangna lerakpani hariba khunjasing ase ngasi ayu pung mapandagi makogi khun ahum asida changnanabigi damak mapam asi lakpani pukhau terapur da masing yamlawa miyamna bus amadi tongan tongan gari kaya da laktuna dolai thabigi adugumaba khun aduda changlaga makogi yungi phibam adu gari lei karma phibam da lei bagi haibadu amuktang yengjage haina lakpa matamda koigi dolai thabigi getta masing yamlaba security personnel chingna changba yaroi haiduna tatuna thamli security personnel sing asina pamdaba thobok sing amukhana tholakadra haibigi mipai ba pokpa amadi khana chainaba amuhana laktana bidam onambadi yai adubu khunja singi mathamoidadi makhoi gi khun adu yobu phawbadi changan biu amadi mafam adu oji hoji kari pibam da leiri haibadu yengjagi haibani adubu nakan anigi maikai da khunja sing amadi security personnel sing marakta changba yaro haiduna yamna kanna mungnari अखोई लाजिंग असी सरकार न जो थबी की मी युम चाम यांखे मुले को हाय मतंग जम की पैसा का सन कापी को जे चंगो चंग नां तां मा पानी थोखरे बको दर जिको न चंग बि दको इकोनी थे खुलुन बनि को अदुदा चंगो जी म्याम थिंबिउ यिंग जी लाव जंग दे सिपाइन चंगहंद्रे खुंजासिंग हाइबसी मखोइगी खुन अदुदा संजगे हाइबनी ओजि करी फिबमदा लेरिगे हाइबदु येंजगे हाइबनी अदु खुगी सिक्योरिटी फोर्सिंग ना हाइबा गेट अचिदगी हेन संगबा यारोय नखोइना प्रोटेस्ट ऑफ गे हाइबा सम मफम अचिदा प्रोटेस्ट ऑफ हाइबनी खुंजासिंग गी मसिंग से फनदी यामी हाइबाबु तमना तमना सेंट्रल पैरामिलिटरी फोर्सिंग हाइजिलकपदगी हौजिकती खुंजासिंग गी मसिंग दगी सेंट्रल पैरामिलिटरी फोर्स ना मसिंग हेनख्रे ओजि मांग उबिरिसनी कोइगी सीआरपीएफ की निपिति ममा इरांग कंट्रोल तौनरबनी लाइबसे असुम तौदना हौजिक कोइगी खुंजासिंगना पाम्बा मखोइगी वाकत मखोइना खंजबा अदुमक्ति हौजिक फंगनी हाबिगी फिबमदि लैत्रि khoi khunja hong de likem le ba yum mai ka chela cha chela ba kangu khoi je hing na bora da hadan mene hing ne bora hador kana bai ni san mene ba khoi je sida kana pen gani thamo so yam adu da bu asida nga tang ai gi khundang hak tang ying jor ge mine ama tang ro mine nga tang ying jor ge ba sibu ya de ai sangkoi cha tari kari pen nga da ge sida u ba ja khoi isa yum je u ji ko chang dam ni ko u de ba u dam ni ko yeng ja ge ha ji bu kari kai gi si nga tang si pham ja ge ha da nga tang pham ja ge ha ya da ko sida khoi ge jo ha ba mai si le ja khoi chang khoi khoi ge jo ha ba du di ngai le ja yum da khoi si ro ba si dai si da akhoi aside akhoi ado hai ro de hai ro ga sarkar na khara pi khara yeng ge hai ba khoi ya dra ga di hai akhoi se le yu sang ani angang gi school pi kano ba ma pham je oi ra roi ba tison pi kano ji pala put tarna phang ge hai ba ba da matam pi dre यादरे मथक तगी यादे उधर फंगदी है रे अदु एरगदी मोइना सोई सांग हाइरि जे सांग हाइ तंग हाइ त यम जंग गे नय थिंगांग गोद्रो यम त यो बा सी त होरे बा यम बा दाना ai sai dam le पके मोइ जंग Reviving Loktak discourse on conservation and sustainable management of Loktak Lake Phaibasida Nomogi over scientific discussion ama pangthokre
Manipuri University ki Department of Environmental Science na sinduna PG Block ki seminar hall da pangthokiba ngasigi thoromaduda DMU ki Vice Chancellor Professor W Chanbabu, Dean School of Human and Environmental Science ki Professor KSS Birbal amadi Department of Environmental Science ki Head Professor Koijom KK Manibushan na singbana thoromapusing oina sarugya ke ngasigi khana nainaba adu Hogdokpaga mari lenana DMU ki Vice Chancellor Professor W Chanbabuna Manipur khunai gi oinadi loktak pat asi khwaidagi maru oiba mafam amani adubu pat asigi akoibagi phibam amadi ecological balance ta nomonomogi soksilagle phibam asi adumak ohenduna thamlabadei chahi humfu gi matungdadi loktak pat asi mangkhragani haibagi thajabasing leire masi kanana bahona bada policy making body da leiriba miyoi sing CSO sing mahiroi loop sing amadi laikai gi miyam gi thodang leigani tungi mirol da loktak pat ama leirami haibasi khanghanana bangasigi mirolna hona haudrabadi khunai asigi mingchathiba oigani loktak pat kanana bahona bada miyamna I pau fanghana bahona bada awa ana thidana thodang loriba paumi singisu achoba thodang lei haiki civil society organizations may have contribution, public contribution, citizens contribution, policy makers contribution, politicians may have contribution. Sigi mayam si lot magsangi banabo. And besides that, masigumagi level sigi asoba initiative ama amasung awareness ama corona po hona bada aikogi print amasung electronic media da work tawriba aikogi day and night awa ba khang na hona riba aikogi media gi team sigi responsibility asuki matik important oy hena ai thamjage aduna aikoina ngasi lakhalaib a discourse on conservation and the sustainable management of loktak lakes. It is very timely and it is need of the awareness. Lairik laisu hairaba naha sing asigi tungi lambi sembada lamdam asigi lairiba intellectual academician amadi scientist singna singkhatpiba mathau tarakle haina Dean School of Agricultural Science Manipur University Professor N Damayantina Fongdokre wafam asing asi role of techno science and social science in transforming life and society towards achieving sustainable development goals 2025 ki matangda ahan ba oina numit humni pangthokadaba national conference hogdokpagi tharonga mari leinana Fongdokibane Manipur University Master Fan India Manipuri Maitai Scientist and Academician Association Pim-Istv ahumna pulaga MU gi auditorium da pangthokpa national conference hogdokpagi tharom aduda handak haidokiba class 10 amadi 12 ki science amadi arts stream da mark wangna fangduna mai paklakraba IDP mahiroi singda cell amadi citation piduna pokning thawatke conference asigi convener Dean School of Agricultural Science Manipur University ki Professor N Damayantina 2019 dagi COVID-19 na laitat lakraba matungda mahiroi angang singda education gi lamda yamna ahongba kaya lagliba sina generation ama gap leiragadra haibagi pakhatpa leirangai 2023 gi May ahum dagi tholagliba irang asina maram oiraga IDP oina leiriba mahiroi sing asigi yengluragadi aikoi gi khunai gi tungi yumbi oheguduriba sing asigi fibam asi tambang amdabagi fibam amada lakadabana makoibu motivate tawduna khut paiduna chingkhalamba haibasi tangai fade haiduna lamdam asida leiriba amadi mapanda leikraba intellectual academician amadi scientist sing pulaga makoida awareness guide pinanabagi pandamda pangthokpa conference amani haiki hojikti maduri ga handara alna hajika mind tawge handara banina akoi job ki matang da karaga makoi na phunjaba ya ba koi manipur na tabjaba ya ba phamdre haibadi atokpa haibadi ya koi na masi community level da haibai na tabada atokpa banang di khandra banina makoi na lobjaba ya ba koi na phunjaba ya tawjaba ya ba thabaktu training da phamdra banina moi phangba ngamre ana sugumba apagi kanu haitare ko apagi place like that badagi haire sugumba mayam je apai kamai ta wera apagi intellectual sa ko lai kampu sing je tanara angang sing tina to ya bacteria je kai mama papa area se da kamai to sigi hai bazigi maruena sigi khanara ga haitare ko apagi conference maruena sumaina to President rule lengaga sida Manipur ki Chief Secretary oiriba Prasant Kumar Singh Sindoklaga Punit Kumar Goyalbo Manipur ki Chief Secretary oiragane masigi matangda Ministry of Home Affairs na order thokre hairi Bishnupur District Hospital da Model Comprehensive Abortion Care Center ama Advisor Maternal Health State Health Society National Health Mission Dr. Mina Seram na haunubi matung inna hangdokre Maternal Health Division State Health Society National Health Mission Manipur na Institute of Social
Research Development ISRD amasung District Hospital Bisnupurga khusamnaduna pangthokpa tharomga mari leinana District Hospital gi Conference Hall da pangthokpa tharomda Dr. Mina Seramna makhatana lainga ki scheme kaya gi service kaya pirabasu Ministry na survey lakpa matamda ahoba ama leiriba ase lehandana ba quality leina service piba changi sexual health ka mari leinaba sing lakpada respect pigadabani amadi makhoi gi aron athup ngaktuna thabak tawbigadabani ngasi hangdokliba care center asisu quality leina service pinana ba honaminasi masimakna abortion hekta hengatkani haibanate Manipura khwaidagi soibasi abortion na contraception gi minch ama oina sijinaba sini hospital asigi specialist sing nurse sing doctor sing amadi staff pumnamakna puna honaminaduna center asibu thabak ningthina tahunsi haiki unsafe abortion na 8% maternal death holido koina kanbanga magadi masina mukari mating pangake haibada sustainable development goal di akoi target se all over India akoi target tawisi angang la kama hingna pokoda less than 70 maternal death thokpa haibane bako India gi oina hujik le ise 88 leireba yam nema bani Chief Medical Officer Dr. L. Raichandrana Operation Theatre Ningthina Laitaba Hospital Singda Medical Officer Amana Karigumba Mofam Amada Delivery Taukraba Matungda Magi Tokpam Thokpa Kaya ama Taukrabasu Mapung Fakhidaba Yaubana Asoiba Lairamba Kaya Thengrei Ngasi Asigumba Center ama Hanglabanina Ningthina Thabak Paikhatpa ngamlagani aduna miyamgi apunba coordination tawduna center asibu fazana mathau pangthokpa center ama ohensi haiki Kung jab PSC ang dama di case to deal to gani thuwa kanda proportion thola kanda aduda ke di case to problem link na pade kumang ni ka ba hore ode di man khangna ba disi watar or genuine journal mi thira ni private institute ka thira ani problem di khabar ya sele problem lai ade gi akoi gi no myam ko myam chana ga sandai re ta to ko re ko le makha ta ba patient party ko sangana ba yaw ba prasa dara logo ko gi jamak ta yang khne de indicate pun ba dil to go to ne ba the sum ba sector le bisi model ko di hangjare adu na makha ta ra pang sai ma the head zindagi timely training ko ba koi ko person ko thang ga dum awraga koi so tum help ko jage ni koi do to su state la su e long sai de ki ko to Jiribam District Mapung Faba Diet Center amale hello haibagi matangda Jiribam District lairiba tongan ba maheroi luf tarukna punsinduna slogan campaign pangthokre Jiribam District ki kadam talada leiba Jiribam gi amatangairaba Jiri College ki geta maheroi single loinena sathakhiba slogan campaign aduda ojal leitana maheitamba oithokloi Jiribam District Mapung Faba Diet Center amale hello Diet for Jiribam a fundamental right haibanu chingba placard kya sijinakhiba loinena kholaw kya sulawkhi slogan campaign ga mari leinana Kanglei Park Student Association District Council Jiribam gi President K Somorjit na tha sigi tarada Jiribam gi Deputy Commissioner gi khothangda Governor Chief Secretary Director amadi mari leinaba singda memorandum thaduna Jiribam da Diet Center ama athubada thambiyu amadi chaliba session asidagi haudok piu haiba wafam thamkhre numit mangani gi manungda thabakta onthok trabadi khongjang sangsilagani haikibagi matung inna tarukni suba numit asida Jiribam gi amatangairaba Jiri College geta slogan campaign chathabani makhata nakan ba khongjang sangsinanaba maheroi luf tarukna sem sari haina fongdorakli chatiba tha sigi tang tarada Jiribam gi Deputy Commissioner gi khuthangda Governor Chief Secretary Director amadi tongan ba mari linaba singda memorandum ama thaduna Jiribam da Diet Center ama athuba matamda thambiu amadi chaliba session asidagi hogdokpiu haiba memorandum ama thamjagi haiba memorandum adu min mangani phobogi manungda thabakta onthok piraktaba taragadi makha taba khongjang chatha jaragani haibagi matungina ngasi asi tarukni suba numit asida Jiribam gi Jiri College amatangairaba Jiri College ki gate ta maheroi singa puna slogan campaign ama chatha jabani makha tanasu asidagi henna akan makhongjang changchanabagi damakta maheroi luk tarukna sem saduna lairiba Kaksing District ki Martial Arts ki Oja Jugesor Khetrimimda National Award ani khusinaduna Manipur gi achoba mai pakpa amadi mingchat purakpa ngamkhre mamang thagi kunthra da the Universal Mediana sinduna New Delhi gi Dwarka da leiba Radisson Blue Hotel ki Convention Hall da pangthokiba National Prestige Award 2025 amadi July tang amada Ministry of Corporate Affairs MCA Government of India gi mireng makhada High Pace Media Group and Promotion Private Limited na sinduna Rajasthan gi Konung Jaipur da leiba Hilton Hotel gi Convention Hall da pangthokiba IBA Award 2025 International Brilliance Award 2025 ta
Oza Zukesor Khetrimiumda award ani khusinarakhibani. Director General of Police Manipuri Pautak Matung Inna MLA Singh Amadi Masak Nairaba Miyoi Singh da attest Togduna Lairamba Civil Police BDF Amadi Home Guard Kaya Lauthokre Imphal West ki SP KH Sivakantana Thokpa Order Amagi Matung Inna MLA Singh da attest Toramba Security Personnel Singh Lauthokre MLA Singh Adudi Segma Assembly Constituency ki MLA Ais Dingo dagi Taramari Konthokjam Assembly Constituency dagi MLA Safam Ranjan dagi Nipan Kai Samthong SCG Sapam Nishikanta dagi ani Wangoi SCG MLA KS Loken dagi Taranithoi Mayang Imphal SCG MLA K Rubindro dagi Taruk Nauria Pakang Lakpa SCG MLA SKB dagi Mapan Sagolban SCG MLA RK Imo dagi Manga Singjama SCG MLA Y Khemchan dagi Nipan Lamsang SCG MLA S Rajen dagi Mari Pasoi SCG MLA S Kunjakeshwar dagi Taruk Andro SCG MLA TS Syam Kumar dagi ani Bisnupur SCG MLA Govindas Konthokjam dagi ama Kairao SCG MLA El Rameswar dagi ama Thongju SCG MLA TS Biswajit dagi Manga Hairok SCG MLA TS Rajesh Syam dagi ani amade Saitu gi MLA Haukelet Kibgen dagi ani ni hairi Amaromda Bisnupur District ki SP na thokpa cherol amana su MLA amadi masak naiba miyoi singda attest Toramba Security Personnel Singh Lauthokre Bisnupur gi SP Khetrimium Ravi Kumar na thadrokpa cherol amagi matung ina Thongju SC gi MLA Biswajit tagi ani Bisnupur SC gi MLA Govindas Konthokjam dagi tara Moirang SC gi MLA TS Santi dagi mapan MLA S Premchandra dagi tara ga manga Herok SC gi MLA TS Radheshyam dagi ani Thanga SC gi MLA T Rubindro dagi ani amade Oinam SC gi MLA Irengbom Nalini dagi marini Haukiba Sector Taraga Humdoi Nomaising Numit ke Ayuk Angan Bapung Ani dagina Mari Fawki Manungda Indian Security Force na Wezia Lamdam Gining Tam Yaolup Singi Apun Bagi Pangal Sagatuna United Base Area da Puna Laiminaba United Liberation Front of Assam Independent ki Myanmar Manung da Laiba Nagaland gi Langwa dagina Arunachal Pradesh ke Pangsu Pass Fawki Lamkai Paring Marak da Laiba Camp Marida Israel Amadi France na Saba drone Chamaga Yankai Rom Kapsinduna Amadi fighter jet Fawba season aduna Kiba attack ta Lubasigi Lower Council gi Chairman Lieutenant General Nayan Ahom Amadi Brigadier Ganesh Ahom Thawaina Pontha pi kiba gal loinana Lubasigi Kadar Khara Asok apan nanghan kiba People's Revolutionary Party of Kanglaipak Pripak Amadi Masigi Lanmi Sanglo Red Army RA na thamoi sokna nungai taba phongdok pagal loinana thongdok adubu akanba maongda yaning daba phongdorakle People's Revolutionary Party of Kanglaipak Pripak ki Department of Publicity and Propaganda gi Publicity Officer Mangan Khuman na khodek piduna thadrok Cherol Asina Thogdok Aduna Alpha Aida Thengna Horiba Awaba Khudong Chadaba Khuding Makta Pripakna Sarukyari Hairi India ge Sigumlaba Thogdok Aduna Wezia Lamdam ge Micham Miyambu Yaknabani Hain Lawi Habasi Mayek Sengna Takjare Loinana Lamdam Asigi Miyambu Karamba Meeting Jinglibage Haiba Asisu Mayek Sengna Khangle Hairi Thawong Asina Kaidongnungda Wezia Lamdam ge Micham Miyambu Nam Thabangam Loi Habasi India Lengakna Khanghanbam India Lengakta Kanghanba Matam Oire, Ipai Puna Tamlamba Lampuari Amadi Isagi Saktam Gang Naba Honabada, Soktaba Laitana Kanglay Miam Hofna Hona Minerasi Haina Jerolasina Makatarakli. Housik Pogimartana Ten Revek Amatang Lozeri. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Jahini Fuhena, Babina, Haibaming Asina, Anala Yengilamda, Tazaba, quality labor amadi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, multi speciality hospital amadi, cancer care for
babina na mangzil thaduna lakri hauji ka muk makha ta na changsilaktuna mayam gi mafam da kudol tamjari babina Institute of Nursing Manipur Nursing Council na su recognize tawraba matam ga chunarba classroom advanced lab sing leijeri babina multi specialty hospital amadi AOI babina specialty hospital da clinical training fangbiyo expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiriba institute sing da thabak tawbugi khudong jaba su pizari hauzik admission haujare suknatagi sit nipu khaktani ahan balakbada khudong saba pijagani babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker real chahi yang khai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College Labana July Taramathu de Kunmanga Fawa Yam Chorba offer on Pizari Madudi school bag ani labada bag ani hapchagani amadi bag ama labada 20% off Pizari Miyamna su yana khangaraba Canberra school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani Breaking matungda taramnok chari loina makata ba pau pizari GP Women College Imphal da nauna ming chanduna BSc Honors First Semester da tamlaktaba mahiroi singi student induction program ngasi pangthokre school asigi Central Hall da pangthokiba thoramadu da GP Women College ke principal Professor L Rajen College Student Union की Vice President Dr. Konthojam Indra Kumar, Department of Physics के Head Dr. Maisna Vidyasagar चुंगबना मरोई बमिरसिंग ओइना सरुग्या के थरमदुदा नौना तमलकली बमहाइरोई टीचिंग अमदि नन टीचिंग स्टाफ सिंगा सखंग माइखंग नखिबग लोइना कॉलेज असिदा हांगदोकलिबा डिपार्टमेंट तारागा मंगागी सब्जेक्ट इन्फॉर्मेशन सिंगसु खंगन के थौरंग मरी लेना कॉलेज असिगी IQAC गी कोऑर्डिनेटर डॉक्टर MD भारदीन शाहना नौना संगललिबा महिरोई सिंगदा कॉलेज असिगी लैरिबा सिस्टम सिंगी मतंगदा मरि चुंबा वाफम थंके कॉलेज असिगी मैथमेटिक्स डिपार्टमेंट की हेड ऑफ डिपार्टमेंट डॉक्टर S समरेंद्रना महिरोई सिंगी दमक स्कॉलरशिप की तोंगान स्कीम सिंग अमदी एकेडमिक परफॉर्मेंस की मतंगदा खंगन के थौरंग मरी लेना वांगांगलोई सिंगना महिरोई सिंगदा कॉलेज सांग नायना कादुना तुंगदा माई पाकपमी अममम ओइननबा होननबा अपील तौखी Kaisam Damru Indian Information Service की senior grade India पुंब की ओइना खनबदा यावख्रे India पुंब की ओइना Public Service Commission na conduct tawduna Ministry of Information and Broadcasting na Indian Information Service ki senior grade post kun khanbagi manungda Kaisam Damru na manga super rank phangba ngamduna post asigi dama khalakibani Kaisam Damru hauze Nagpur da base tawba Indian Bureau of Mines ki assistant editor gi thau puri bani mahak 2023 da Union Public Service Commission na loba exam adu da ahan rank phangduna Indian Bureau of Mines Ministry of Mines ki assistant editor oiba ngamkibani UPS na loba interview adu apiba mark aduki manungda mark humfuga manga phongba ngamki hairi Zonal Education Office Zone 1 Imphal West District na sinduna one day plantation on Miyawaki microforest set up under Ek Pair Ma ki naam Plan for Mother 2.0 ki thauram sing jamai da laiba pishum singa machada pangthokre ZEO Zone 1 pishum singa machada laiba CYLC Club amadi Imphal West da laiba school taraga mathoi gi mahiroi amadi oza sing su yauna uchara chani ge yang khaimok thaba ki thoram adu mari lainana ZEO Zone 1 Imphal West Yumnam Hemchandra amadi D1 of school Eco Club Zone 1 gi coordinator Mani Sinamna Miyawaki haiba new mini forest technique asigi makhada ngasi semga sagana naba ahan bo khongthang ama oina uchara sing asi thabani Miyawaki gi nungi wahan thokte marang nakpa urban area gi ahang bo mafam singda mini forest semgatuna lairiba mafam adu mahuksa gi fajabagi saktam hengat hambaga loinana green environment ama purakpaga loinana India gi prime minister na hogdok piriba Ek Pair Ma ki naam haiba campaign adubusu mai pakna na basangsin ba khongthang amani Miyawaki Haina Mingthonduna mini forest ki wakalona si Japanese botanist Akira Miyawaki na 1970 da hogdok lambani
Aing asagi kaithrak khal asidagi kharadang kananaba wakhalonda sigumba makhalgi dance forage ama ahangba mafam khudingmakta semgatpani Miyawaki gi program asi ahanba phase ama oina ZEO Zone 1 gi makhada lariba Imphal West ki area da lariba school singi oja amadi mahairoi singa punna pangthokpani ani suba phase ki oina thangmaiban gi cherau singda pangthoknanaba pandam thamli haiki Kaithara akhoi one seat biodiversity environmental change sida akhoi all India gi oina chathara program sida akhoi Imphal West gi oina Kisum chinga macha sida ahamba phase next phase kana Cherauching hill range sa next phase tawjagani aduga handak chathariba plants for mother sida thariba pambi khudimaki hinghanna bidongta post plantation period si hena kia lobiu haiba appeal si Zonal Education Office Zone 1 gi maikai degi school gi oja sing ikai khumnajariba headmaster headmistress tunamka appeal tawjari Mass tree plantation ki thorom aduda sarugya ki bi singzamai chinga makha model high school gi headmistress thokchom renuna ngasi ZEO Zone 1 gi mereng makha da ek per ma ki nam haiba asigal loinana Miyawaki hana mingthonba mini forage ama semgananab gi pandam danga se Imphal West ki manung chanba the ladiba school kyadagi ojamade mahiroi sing laktuna sarugya ki bag loinana CYLC club ki secretary Huidrom Sanato bana choba mateng pangbi bagi damak thagat pa phongdoki school asigi head amadi ojamayam chhatra sing loinana asigi sida school tarama thoina present tawjai chhatra masingna Sani ga yankhaini masida maru oina akhoi coordinator DI Sina Mini Sinamna aduga loinana JDO Y Hemachandra ga loinana thoram masi pangthok jabani loinana club asigi General Secretary Huidrom Sanatombana asoba thodang lobiki loinana Jinga Mathak Young Learners Club ki President na asoba thodang lobiduna ngasigi thoram masibu mapung phana pangthok chaki Maitei Irol Iek Loina Silon Apun Balof Milan Hozai Panana Sindurangasi Hozai Bisnupur Kunda Maitei Mek Takpi Tambi Bagi Thauramama Hodokre Thauramaduda Loitongbam Prem Kumar Milan Assam gi President Seram Herajit Milan Hozai Panagi General Secretary Sinam Thonglena Maroi Bamyosing Oina Sarugya ke Ngasi Pangthokiba Thaurongamari Lenana Seram Herajit na Assam da ngasi di loan amasung mayeki Assam lengak na asoba phida ama pibirak pasida aikhoi pungnamakna thawai yauna haijinba tamsinba mathau tare aikhoi na mayek asi Sinduna akhoi loan amasung mayek asi chakhana ba hona minasi haiki ngasigi thoramadu rinana takpi tambiki loishinba oina Milan Hozai Panagi Vice President Haubijam Soniana akhoi gi loan iek chakhat hanba haibasi akhoi punumaki tawfadraba thodangni akhoi na honoriba sida mayamna su support tobiu haiki Ngasi Manipuri Women Literary and Cultural Organization MWLCO Hojai Assam na Maitei Irol Iek Loina Shirol Apul Baluf Milan Assam gi President Seram Herajitpu Taram Okre MWLCO gi President Haurung Bung Kunjabati na Seram Herajit na Assam gi Manipuri Khunai gi damak Imalon bu Assam gi Associate Official Loan Ohenba madi Maitai Mayek na Assam gi School Singda tamna ba honarakpada lawkiba thodang adubu thagat po oina Taram Okpani haiki ngasi Thauramadu da Assistant Secretary Sinam Thonglen members Seram Pishak Macha Maibam Benu Seram Ongwi Joiti Malana chungba myoi kayana sarugya Loislakpada hauzik fawgi maroiba pau amukka hanna pizari Miyamgi apambagi matung ina miyamgi lengak athubada semo mitofna lengak hanbagi mahutta anobu mikhal pangthuktuna lengak semsi haina MP Angomsa Bimolna haikre Moirang khomdagi na kakwa fawgi manung da laiba footpath singda ain kaina lam khopsilamba sing takthokre Amadi nong kana chubadagi khopum dam pathare khopum tampakta ising isawgi awabang bayoknare yum kaya thumjin kre chingning khaire Hauzik fawgi ona di Manipuri pau matang sta loijare mireng tabiri ba punamok po amok kahana khurumjari